demographic invasion amani ngasi koi irai laiba lan amanate haibase ko me puni yana bachangi aduna ngasi liangmai da lan tare hairaga liangmai khaktana ekoi gi wakan mifam phamba adagi di ukhul da tangkhul da tawre hairaga na tangkhul khatana wakan mifam phamba adagi di valley da maitai da tawre hairaga maitai khatana wakan mifam phamba se ngasi gi chana bisi koi toga hojik tagi di koi makha tarak matamda manipur da lehori bai koi yelomi leiriba mayam se ngasi loina punjalakanda manipur apunba manipur kannaningai gi damakta mapandagi laiba mito mayam dagi ekoi kanjanaba ekoi ngakthonanabai damakta ekoi punna lan asi thengnaminaba changi madu thengnanabai damakta tongan tongan ba yelomi furup leiriba mayam se nagagi manung di yauriba ekoi gi ethnic community pungama 22 leiri metei pangal leiri ekoi leiriba mayam se ekoi loina punjalakanda lan tarei ba ekoi da lan tarei ba amadi ekoi da lan tahalei ba kangbu se masigi mathakta thengnanabai damakta ekoi sem saba changi mayamna khanbigadabusi ngasi ekoi kanbinanabai damakta ekoi gi government se leitabaga pangkhak oire government asina tawum thoba thaba amata tawdre aduna maram oiraga ekoi sibadi yadabanina ekoi isana isa kanjanaba isa ngakchananabagi tangai phadaba ekoina tawgadaba thabak singdo madu tawnanaba ekoi punna onaminarasi aduna ekoi apunba mifam ama ekoi phaminaba Yangmai gisu, Tangkhul gisu, Leiriba, Thangal gisu, Paumai gisu, akoi leiriba mayam se Meitei gisu, Meitei Pangal gisu, akoi representative mayam yauraga punna phama kanda tholaiba pot singsi phajana understand tominaba aduga ekoi da lan taiba mi singse kuki gi dasu kuki gi leiriba tonganba khulai paiba narco terrorist group mayam do phajana masak khangdo kanda makoi singasi India government ga kamaina kari relation lei makoi ga kamaina relationship thamaga Mokoina kamaina support tawi habase khangdokpa Manipur government na mokoisi kamaina treat tawi habase khangdokpa madu loina khangdok minarakanda ekoi yelhomi miyamgi apunba voice ama one demand one voice one agitation tawraga ekoi punna Manipur kannanaba konabagi matamdo ekoi yaure masida ekoi punjal hogdragadi ekoi liangmai amu mutkiba tangkhul amu mutkiba metei mutkiba na mutkaga Manipur si Burma dagi lakpa khulai paiba mayamna lebak se palawro ekoi na loina mang gidra haibagi Dong TV apa pipa mau tu cip cip sana ya orang masih kan nana bukan minasi hai bawa form jahai tension